इंडिया की रिपब्लिक डे निमित्ता कांगपोक्पी डिस्ट्रिक्ट की सदर हिल्स लेबा कुकीजो फुरुप की खुंजा सिंगदा एस कामसंग न लुचिंगबा जेलांगरोंग यूनाइटेड फ्रंट ZUF की फैक्शन न अकी अखंग पीदुना युम मई थाकिबा थवोंगबु यानिंगदबा फोंगदोक्तुना कोटुना टोटल शटडाउन ngasi ahing nongyai dagi hayenggi ahing nongyai fauba Chattharagani Haina Laothokkhre mari lainaba laingak na khutlai paiba singi matakta action lokhatpiu haina taksilakli ngarang kotuna thadorakpa cherol amada ZUF ki khutlai paiba kadar singna nungtil gi matamda security ki achikpa tanja lauraga ke Songlung Velesta laklaga thaudok asi Chatharamba asi karamna tauribano kadaida security singna tribal village sing kadaida ngak senbiribano haina hanglakli Republic Day thauram pangthoklingai charakta attack chatharakiba asi lamdam asigi rule of law amadi constitutional authority the singna bani ZUF na kunja singi mobile fajinduna pau amata fauna handana thamlaga punna yum manga amadi makong mari panba gari ama mai thadok lambani thaudok asina miyamgi wakalda state asigi security lei haibagi thajaba manghan bakhak natana lamdam asi khutlai paiba singdagi miyam ngak sengani santi purakani hairiba governor da constitutional mandate fanghan gadabani taksilakli ZUF na toina target tawba nungaiba Kangpokpi district ki kuki jogi khungang sing laljol lolboy kolen Karam Baifai amasung ke songlung na oire kunja singna tatana popi thabagi maral season duna aki akang piduna lakli thaudog asi maka chatharaklabadi khulai paiba gang kangbu singna tawning ba tawba mafam ama oireklagani maramaduna laigak na positive oiba thabak amata lokhatabasi kotuna condemn taw I haidi thaudog asi da January basing laigak na pung kunmari gi manungda faduna logi oiba charak pigadabani Loinana matamasi da faba ngamdriba fauba kotuna National Highway 2 amadi National Highway 37 da January kunga tarit ki ahing nongyai digi January kunga nipan ki ahing nongyai fauba total shutdown Laothokkhre pamdaba thodok thoklakpa matamda laingak na tekchak sing pugadabani haina kotu gi cherol asina phongdurakli Nagalamaromda Sadar Hill Chief Association Sahilka Amadi Kangchuf Area Protection and Development Committee KAPDC nasu ke songlung gi thodok condemn tawrakli ZUF na kulasi popi thaba mafam ni hairibasi sahil kana yaningdaba phongdorakli kuki traditional amadi customary logi custodian ama oina sahil kana ZUF sing pungkun mari gi manungda surrender tawgadabani thokiba adu lan kre haiba yagadabani loinana amangata sengi compensate tawgadabani hairakli natrabadi civil society organization asina achumba wayal fangba thabak paikhalakani hairi KAPDC nasu lenga ki pukning chingsinduna mafam asida security force thamgadabani permanent oiba outpost ama kangchupta thamduna kunja sing ngak sengadabani haina Manipur governor da taksilakli